Police Louba Amadi Makhoigi transfer posting daHabi Jabi Amatta Touroi Chief Minister BDF singi piba yaba khudong saba sing pi khre hawjik makhoina taliba demand sing su pinana bohonaraga nei Police saiba si lainga ki backbone nei lainga kasi na police ke moral wangkhat na bohona duna lakle Makhoigi mathau taba uniform dage hauraga khulai phauba matam asiga chunaba loina pi re Police ki thabak Louba Amadi transfer tawbana chingbada Habi Jabi Amatta Touroi haibagi thajaba house ta pi ri haina Chief Minister Amadi house ki leader N Biren na ngarang house ta phongdokre Taran ithoi suba Manipur Assembly ge numit taret ni suba Assembly session da opposition ki bench da ge MLA Kaisam Mega Chandra MLA Khumuksam Joy Kishan MLA Kanguzam Ranjit MLA Thoksom Lokeswar Amadi MLA Okram Surja Kumar na motion for disapproval of policy cut observation Amadi suggestion oina pukhalakiba wafam singi paukhum piraduna Amadi thamlakiba suggestion sing adubu taramna okladuna House ki leader CM Nongthongbam Biren na makha taraduna haike khunai asibu kananaba sangsilagliba khongjang asi araiba khongthang amadi natte drug mapung phana muthalasi haidabadi police amadi lainga ki makha yamna polle maramdi drug lalonba singi manungda police ki khut sauna yauramba thengna re police ki khut yauramba sing ngasi gi lainga kasina laukhatpam thokpa thabak sing laukhalaga jail da phawba thamleba nei drug thingnana ba honarakpa asida ayhak phawba pham asidagi lauthoknaba honarakhiba kaya yaugdaba sunatte home guard ki promotion tawnaba yamna kanna honare loinana nupi police singi su pumnamak thabak oina onthokpa haibadudi yamna munna yengba ma mathau tare adubu makhoigi maraktagi khara laukhatnaba honagi haiba wafam su thamke lainga kasina BDF person singi talakiba demand kayadi ayambana pikhrabane adubu makhoina thagi honorarium hengat piyu hairiba sisu khanaraga thabakta onthoklaga nei haukiba numit kharani gi mamangda BT Pake opposite ta leiba Congress babanda BJYM gi thomi singna chathakiba thawong adu yamnamak laibak thibane madugumba adu phana yamna nungai taba leiraba su tawpham thoktawa nei maram aduna thokdok adu da senariba miyoi sing adu gi mathakta FIR panduna investigation chathari State asida number 4 lalon bagi thabak ka hena hengalakli basi control tawba ngamna ba number 4 test tawba ngamba machine sing lawna ba hai khre opposition gi member sing na thamnari ba wafam draka mari leina ba ek mapangal kangkhal alu haibadugi matungin na Delhi da ordinance ama su thakhrabane maduda drug laloliba machadagi hauraga achauba lalon ba sing hek phabada sahi ani dagi tadana chairak phangnaba wafam yaure drug lalon bada senari ba miyoi singi case ta CVI natraga NIA da sinabi yu hairiba wafam ase ek mapangal kangkhal andrabade karisu kana roy maramdi makhoina thabak paikhalakadoriba du ek adugi manung channa paikhalakadoribane maram aduna ek asi mapangal kangkhat hanaba lainga asina su honari haina phongdokhe border gi laidiba issue ase makhata na laitanaba GPS sisinaraga honare masina makhoigi aningba pambagi matungina yungningba mapamda border pillar yungsilakpa ngamlaroi loinana border fencing laitriba mapam sing aduda su fencing thamna bahonaraga nei loinana hauji cyber crime gi thokdok wathokaya hengalakli basi bu laksin ba ngamnaba akhanaba timama sembaga loinana makhoida matamga chunaba equipment sing pi khre loinana hena advance oiba equipment sing su pina bahonaraga ni haike police ki training tawbada thang ta gi training amasu yahonana ba MLA Lokeswar na pukhalaki ba wafam ge paukhum piraduna mahak na hai thang ta gi oza singa tanaraga thabak adusu paikhat na bahona gi haiki baga loinana house ta paudam laduna haike August house ta aranba report pi kiba MI ge executive engineer ama suspend tawkhre haiba wafam su phongdokhe lakliba numit kharani sida akanba nong suraba yai laibak asigi awang nongpok thangba sarukta leriba state sing maruwaina Assam Arunachal Pradesh Mizoram Nagaland Manipur Meghalaya amasung Tripura da akanba nong suraba yai haina Indian Meteorological Department na phongdorokhibaga loinana Sikkim dasu nonggi saitheng phanglaba yana lai haire sahi hompu suraklaba CID gi aribo office maina tumna chakhre record bom amasung nongmai kaya ut on khre adungai kumja lising amaga chamapan humbudragi mamangda matamadugi All India Radio AIR Imphal gi station oirambani haina senior police officer amana phongdorokhiba Imphal gi ahanba Manipur Rifles ki parade ground dagi awang nongpok thangbada tainana leiriba criminal investigation department CID gi tongan ba SP ahum gi office Inspector General Intelligence amasung Cybercrime gi branch ama yauna
Chahi hompu suzilaglaba ariba CID gi office complex da leibo office sing khanghaudana haurakpa maina tumna chakhibada bom khara yauna record sing nongmai amadi maru sing ut on khre thokdok asigi matangda chief minister na phongdokhibadade maru oiba data pumnamakte digital format ta loinamak save tawduna thamlabani haike school singi phidam ningai oiba thokdo ama UNACO school gi assembly da mahiroi singna sanalaibak manipur isai sakpa hokre state asida leiriba lanai gi amasung government ki school singna matau tamjan ngai oiba mawong amada khongmanda leiba UNACO school gi mahiroi singna state song oiriba sanalaibak manipur koloi nangi manipur ngarang dagi ayuki assembly matamda sakpa hokre Mirabai Bidyarani na medal lawrakpada member singna harawa phongdokre judo ta Susilana lupa gi medal lawre Commonwealth Games ta Manipur gi Mirabai amasung Bidyarani na sana amasung lupa gi medal phanglakpagi house ta member singna nungaiba phongdoklingai da ngarang numidang judo gi masana da lingmabam Susilana lupa gi medal lawduna hojik phawbada Manipur gi nupi sanarwai ahumna sana gi medal ama lupa gi medal ani lawba ngamkhre atsumna August ahum gi numidang dagi pung kunmari gi total shutdown laukthokre Hill Area Committee HAC na recommend tawraba Manipur Hill Areas ADC Bill 2021 bu hojik sathariba Manipur Legislative Assembly mifamda puthokpiyu haiba tribal miyam gi aningba pamba bu state government na thausabi de haina All Tribal Student Union Manipur atsumna maral siraduna state government ki thawong bu yaningdaba phongdokpa amade hojik HAC gi member oiriba singna sathariba thawong bu yaningdaba phongdoktuna tha asigi ahum gi numidang pung 3 tagi August 3 gi numidang pung 3 phawba Manipur gi Chingi district pumbada pung 12 gi total shutdown tawnaba warep lawre haire ILP pairakthaba sing lawraga laknaba lambi dagi halankhre Joint Committee on Inner Line Permit System JCILPS ki kangbuna ngarang awang sekmai gi nongthong banda National Highway Dimapur romdagi lakpa gari singda tonglakpa non local sing ILP pairakpra haina check tawbaga loinana yaurak tabasing gari driver na dai talaholaga permit pairaknaba mauda muk halankhre haire Manipur Staff Selection Commission Bill 2022 semdoklaga pass tawkhre di Manipur Staff Selection Commission Bill 2022 Manipur Legislative Assembly na khanaraba matungda close ama semdoklaga house da yenaba leitana pass tawkhre nauna miyo yangkhai ga mapan positive oire active case samnga ga ama sukhre Manipur da haukiba pung kunmari asida sample samnga ga marfudra ga mari test tawbada miyo yangkhai ga mapan positive oiba thengnaduna positivity rate sada mapan dasmik mapan da leire loina na active case samnga ga ama da hengat khre potyan haplaga yolamba sing action lawraga ne miyo ibana sana riba sa thauda kanagumba miyo sing na made karbar tawriba kangbuna potyan tawbadage miyo ibagi haksang da sauna phataba kaya thogalakpa du thingna bagi damak Manipur Health Service na surveillance cam ama August amadagi hauraga August 13 phawba drive ama chatharagani haina Manipur Health Service ke Director Dr. K.S. Sasikumar na phongdokre RIMS ki OT ICU amasung ICCU da patient gi miyoi sing changbada thingba thamle RIMS Hospital gi Medical Superintendent Professor N Sanjip na mamang thagi kontra da thokiba order amada layang sangasi gi operation theater incentive care unit amasung incentive coronary care unit sing da layang sathaba patient sing gi imunggi miyoi sing amasung mari mata sing changbada thingba thamle haire loina na hairiba mafam sing asi layang sang asi gi skill medical staff sing khaktana patient sing da layang sathabagi thabak pangthokpana maram oireduna hairiba mafam sing asi da layang sang asi gi skill medical staff sing natana atai sangbada ayaba piraroi haire election commission na voter ID ga Aadhaar ga samnahan bahaukhre Kerala da naha ama sikibadu monkeypox ni haina confirm tawre anauba case ama su thengnare aroi bada tabiriba pumdamakpu thagachare